ꯇꯣꯝꯊꯤꯟꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯞꯄ ꯊꯦꯝꯖꯤꯜꯂꯤ꯫ ꯑꯟꯇꯤꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅꯦ, ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ, ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯕꯥꯏ ꯍꯥꯏꯈ꯭ꯔꯣ꯫ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯒꯨꯗ ꯕꯥꯏ ꯑꯟꯇꯤ꯫ ꯂꯤꯂꯤꯁꯨ ꯃꯃꯥꯏꯗꯨ ꯑꯃꯨꯛꯇꯪ ꯂꯩꯊꯣꯔꯛꯇꯨꯅ ꯃꯆꯤꯟꯗ ꯒꯨꯗ ꯕꯥꯏ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯞꯅ ꯁꯣꯟꯗꯨꯅ ꯃꯈꯨꯠ ꯍꯥꯏꯔꯝꯃꯤ꯫ ꯂꯤꯂꯤꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯇꯤꯚꯤ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯀꯤꯆꯟꯗ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄꯦꯔꯦꯟꯠꯁꯇꯨ ꯑꯃꯨꯛ ꯍꯟꯅ ꯑꯐ꯭ꯔꯤꯀꯥꯗ ꯆꯠꯅꯕ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯐꯥꯎꯕ ꯀꯛꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯁꯤ ꯍꯥꯏꯕꯁꯨ ꯂꯤꯂꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯂꯩꯇ꯭ꯔꯕꯗ ꯂꯣꯒꯥꯟꯅ ꯂꯤꯂꯤꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯈꯟꯕꯗ ꯃꯈꯣꯏ ꯆꯠꯂꯒꯨꯝꯁꯤ ꯐꯥꯎꯕ ꯈꯟꯅꯔꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯑꯍꯜ ꯑꯣꯏꯁꯜꯂꯛꯂꯕ ꯃꯇꯝꯗ ꯃꯆꯥ ꯃꯁꯨꯒꯤ ꯅꯠꯇꯅ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯄꯥꯝꯂꯛꯇꯦ꯫ ꯑꯍꯜ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯅ ꯂꯤꯂꯤꯕꯨ ꯀꯞꯍꯟꯅꯕ ꯏꯅꯣꯠ ꯑꯃ ꯍꯥꯞꯂꯛꯏ꯫ ꯇꯤꯟꯑꯦꯖ ꯑꯣꯏꯔꯛꯄꯗꯒꯤ ꯂꯤꯂꯤ ꯅꯥꯏꯇꯣꯝ ꯇꯥꯅ ꯍꯤꯡꯂꯛꯄꯅ ꯑꯌꯥꯝꯕꯅꯤ꯫ ꯂꯤꯂꯤꯅ ꯎꯪꯂꯒ ꯂꯩꯕꯗꯨ ꯎꯔꯒ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯪꯂꯛꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩꯔꯗꯤ? ꯏꯆꯥꯒꯤ ꯀꯔꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯂꯩꯔꯒꯦ? ꯏꯄꯥꯗ ꯍꯥꯏꯌꯨꯅꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯤꯒꯤ ꯃꯃꯥꯁꯨ ꯀꯤꯆꯟꯗꯒꯤ ꯐ꯭ꯔꯥꯏꯗ ꯄꯣꯇꯦꯇꯣꯁ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯄꯗ ꯂꯤꯂꯤꯅ ꯀꯟꯐ꯭ꯌꯨꯁ ꯆꯠꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯋꯥꯈꯜ ꯍꯥꯏꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯂꯤꯁꯨ ꯃꯤꯠ ꯃꯅꯨꯡꯗꯗꯤ ꯄꯤꯅ ꯊꯜꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯔꯛꯇꯅꯕ ꯍꯣꯠꯅꯩ꯫ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯊꯨꯅ ꯆꯪꯈꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯇꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯁꯥꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯁ꯭ꯋꯤꯠ ꯄꯣꯇꯦꯇꯣꯁꯨ ꯆꯥꯕ ꯂꯣꯏꯔꯒ ꯂꯤꯂꯤꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯁ꯭ꯇꯗꯤ ꯔꯨꯝꯗ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯗꯨꯅ, ꯏꯃꯥ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯌꯦꯠꯄ ꯑꯄꯟꯕ ꯑꯃꯠꯇ ꯂꯩꯇꯅ ꯋꯥꯔꯤ ꯄꯦꯟꯅ ꯁꯥꯟꯅꯒꯗꯕ? ꯂꯤꯂꯤꯁꯨ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯔꯕꯅꯣ ꯈꯜꯂꯤ꯫ ꯏꯃꯥ, ꯅꯪ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯃꯆꯥ ꯑꯣꯏꯕꯅ ꯃꯃꯥꯗꯒꯤ ꯐꯪꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯤ ꯂꯤꯂꯤꯗꯁꯨ ꯆꯞ ꯆꯥꯅ ꯐꯪꯏ, ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅꯁꯨ ꯃꯤꯠꯃꯥꯡꯗ ꯅꯨꯡꯇꯤꯒꯤ ꯎꯈꯤꯗ꯭ꯔꯕ ꯃꯍꯥꯛꯄꯨꯗꯤ ꯅꯨꯡꯁꯤꯕ ꯃꯌꯦꯡ ꯇꯥꯔꯛꯄ ꯇꯥꯕꯅꯤ꯫ ꯆꯍꯤ ꯀꯨꯏꯔꯛꯑꯦ ꯅꯄꯥꯒ ꯑꯩꯒꯅ ꯊꯕꯛ ꯁꯨꯔꯤꯅꯤ ꯍꯥꯏꯗꯨꯅ ꯏꯆꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯇꯕ꯫ ꯔꯤꯇꯤꯌꯔ ꯐꯪꯂꯕꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯑꯐ꯭ꯔꯤꯀꯥꯗ ꯆꯦꯔꯤꯇꯤꯒꯤꯅꯤ ꯍꯥꯏꯅ ꯆꯠꯂꯤꯉꯩ ꯅꯣꯝꯂꯤꯉꯩ ꯏꯃꯥ ꯏꯆꯥꯒꯤ ꯃꯔꯛꯇ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯒꯦꯞ ꯀꯌꯥ ꯂꯩꯈ꯭ꯔꯦ꯫ ꯂꯤꯂꯤꯁꯨ ꯃꯃꯥꯒꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯀꯔꯤꯕꯨ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕꯅꯣ ꯈꯪꯕ ꯉꯝꯗꯦ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯑꯩꯒꯅ ꯇꯥꯜꯂꯤꯕ ꯏꯟꯚꯦꯁ ꯇꯧꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯁꯦ ꯅꯪ ꯈꯛꯇꯒꯤꯅꯤ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯅꯕꯣꯛ ꯑꯃꯁꯨꯡ ꯅꯄꯨꯅꯁꯨ ꯔꯤꯌꯔ ꯑꯦꯟꯇꯤꯛ ꯀꯌꯥ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯝꯃꯤ, ꯑꯗꯨꯅ ꯅꯪꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯀꯣ꯫ ꯃꯃꯥꯅ ꯑꯆꯨꯝꯕ ꯉꯥꯡꯂꯕꯁꯨ ꯄꯔꯤꯡ ꯆꯨꯝꯅ ꯍꯥꯏꯗꯕ ꯑꯗꯨꯅ ꯂꯤꯂꯤꯗꯗꯤ ꯋꯥꯍꯪ ꯀꯌా ꯍꯪꯂꯤ꯫ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯅꯥꯟꯊꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯨꯝꯒꯤ ꯃꯔꯝꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯂꯦ꯫ ꯂꯤꯂꯤ ꯃꯃꯥꯗ ꯉꯛꯅ ꯌꯦꯡꯉꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯂꯣꯒꯥꯟꯒꯤ ꯃꯃꯥ ꯏꯕꯦꯆꯥꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯈꯤ꯫ ꯅꯪꯒꯤ ꯃꯤꯡꯗ ꯂꯩꯔꯝꯕ ꯌꯨꯝꯗꯣ ꯂꯣꯒꯥꯟ ꯑꯃꯁꯨꯡ ꯃꯦꯔꯤꯒꯤ ꯃꯤꯡꯗ ꯑꯣꯟꯊꯣꯛꯂꯦ ꯍꯥꯏꯈꯤ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯑꯩꯒꯅ ꯆꯦꯛ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯦ꯫ ꯏꯃꯥ, ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯐꯣꯡꯗꯣꯛꯈꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯝꯐꯨꯗ ꯌꯨꯝꯗꯣ ꯐꯪꯂꯕꯁꯨ ꯐꯠꯇꯕ ꯑꯃ ꯑꯣꯏꯕꯅ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ꯫ ꯏꯕꯦꯆꯥꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕꯗꯨꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯅꯕ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅꯕ ꯍꯦꯟꯒꯠꯅꯕ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯍꯤꯡꯕꯗ ꯄꯩꯁꯥꯒꯤ ꯑꯋꯥꯠꯄ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ꯫ ꯅꯪ ꯃꯈꯣꯏꯒ ꯃꯈꯥ ꯇꯥꯅ ꯃꯨꯛꯅꯔꯔꯣꯏ ꯍꯥꯏꯅ ꯑꯃꯨꯛꯇ ꯋꯥꯁꯛꯎ꯫ ꯂꯤꯂꯤ ꯄꯥꯎꯈꯨꯝ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯑꯎꯟꯄꯣꯠ ꯑꯃꯅꯤ ꯈꯜꯂꯒ ꯁꯥꯈꯤꯕ ꯌꯨꯝꯅꯤ꯫ ꯃꯍꯥꯛꯅꯗꯤ ꯃꯃꯥꯒꯤ ꯃꯣꯠꯇꯨ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯃꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯔꯥꯎꯅ ꯁꯥꯐꯅ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯒꯤꯗꯤ ꯑꯄꯦꯟꯕꯅꯤ꯫ ꯌꯨꯝꯗꯨ ꯅꯠꯇꯕ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯑꯎꯟꯄꯣꯠ ꯃꯌꯥꯝ ꯑꯃ ꯍꯥꯞꯀꯅꯤ꯫ ꯂꯤꯂꯤ ꯋꯥꯍꯩꯅ ꯑꯣꯏꯅ ꯃꯃꯥꯒꯤ ꯄꯦꯟꯅꯕ ꯍꯥꯏꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯃꯄꯥ ꯅꯥꯏꯗ꯭ꯔꯕ ꯒꯤꯜꯇꯤꯅ ꯃꯁꯥꯗꯨ ꯊꯨꯝꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯁꯦ, ꯑꯃꯨꯛꯇ ꯋꯥꯁꯛꯎ ꯍꯥꯏꯕ, ꯅꯪ ꯃꯈꯣꯏꯒ ꯃꯥꯟꯅꯔꯔꯣꯏ ꯍꯥꯏꯅ꯫
ꯂꯤꯂꯤꯁꯨ ꯃꯕꯨꯛꯅꯤꯡꯗ ꯌꯥꯅꯤꯡꯗ ꯉꯥꯏꯍꯥꯛꯇꯨꯒꯤ ꯑꯣꯏꯅ ꯃꯃꯥꯒꯤ ꯄꯦꯟꯅꯕ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯤꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯜꯂꯛꯇꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯑꯣꯂꯤꯚꯤꯌꯥꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯑꯣꯂꯤꯚꯤꯌꯥꯅ ꯍꯜꯂꯣ ꯍꯜꯂꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯄꯤꯡ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯧꯁꯤꯔꯥ? ꯑꯣꯂꯤꯚꯤꯌꯥꯗꯤ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯈꯪꯂꯤꯕ ꯍꯥꯏꯕꯕꯨ ꯂꯣ ꯁꯨꯠꯇꯨ ꯂꯤꯂꯤꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ, ꯂꯣꯒꯥꯟ ꯖꯦꯜꯗ ꯂꯩꯈ꯭ꯔꯦ, ꯁꯤ ꯈꯛꯇꯅꯤ꯫ ꯃꯍꯥꯛꯅꯁꯨ ꯂꯤꯂꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯅꯤ ꯈꯜꯂꯒ ꯐꯣꯟ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯂꯤꯂꯤꯁꯨ ꯃꯍꯥꯛꯀꯤ ꯏꯟꯇꯔꯦꯁꯇꯨ ꯊꯨꯒꯥꯏꯕ ꯄꯥꯝꯗꯕꯗꯒꯤ ꯍꯣꯏ ꯆꯠꯁꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯧꯅ ꯍꯥꯡꯕ ꯃꯣꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯦꯡꯅꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯗꯨꯅ ꯃꯣꯜ ꯑꯗꯨꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯂꯤꯂꯤꯅ ꯅꯪ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯅꯣ? ꯀꯩꯁꯨ ꯑꯔꯨꯕ ꯂꯩꯒꯗꯕ ꯂꯩꯇꯦꯗ, ꯑꯩꯈꯣꯏ ꯃꯥꯒ ꯁꯨꯝ ꯈꯠꯅꯔꯒ ꯂꯩꯕꯗꯣ ꯇꯟꯕꯒꯤꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯧꯔꯒ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯦ꯫ ꯑꯦ, ꯀꯩꯒꯤ ꯅꯪꯗꯤ ꯏꯃꯥꯒ ꯈꯠꯅꯔꯤꯕ? ꯃꯍꯥꯛꯅ ꯑꯩꯕꯨ ꯕ꯭ꯂꯥꯏꯟ ꯗꯦꯠ ꯆꯠꯅꯕ ꯒꯤꯔꯤ ꯇꯛꯄ, ꯑꯩ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ꯫ ꯗꯦꯠ ꯆꯠꯄꯗ ꯁꯦꯠꯅꯕ ꯗ꯭ꯔꯦꯁꯇꯣ ꯂꯩꯔꯨꯆꯣꯅ ꯁꯨꯝ ꯍꯥꯏꯔꯒ ꯂꯩꯕ꯫ ꯑꯗꯨꯗ ꯑꯩꯁꯨ ꯁꯤꯖꯟ ꯍꯣꯡꯂꯛꯄꯗꯒꯤ ꯑꯝꯐꯥꯎ ꯂꯩꯗ꯭ꯔꯤ, ꯃꯇꯥꯡ ꯆꯥꯔꯦ ꯈꯜꯂꯒ ꯄꯩꯁꯥ ꯃꯌꯥꯝ ꯂꯧꯔꯒ ꯂꯥꯛꯄꯅꯤ꯫ ꯂꯤꯂꯤꯅ ꯀꯅꯥꯅ ꯈꯪꯅꯤ, ꯕ꯭ꯂꯥꯏꯟ ꯗꯦꯠ ꯑꯃꯨꯛ ꯆꯠꯂꯨꯕꯗꯒꯤ ꯃꯊꯪꯗ ꯂꯞ ꯗꯦꯠ ꯑꯃꯨꯛ ꯑꯣꯟꯈꯤꯕꯁꯨ꯫ ꯑꯗꯣ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯪꯕꯨ ꯕ꯭ꯂꯥꯏꯟ ꯗꯦꯠ ꯆꯠꯅꯕ ꯁꯤꯜꯂꯛꯏꯁꯦ? ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯕ, ꯑꯩꯕꯨ ꯀꯌꯥꯝ ꯂꯤꯔꯕꯅꯣꯕ? ꯃꯥꯅ ꯂꯩꯁꯥꯔꯤꯉꯩꯗ ꯈꯪꯅꯔꯛꯈꯤꯕ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯁꯤꯜꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯅꯨꯄꯥꯗꯣ ꯊꯕꯛꯁꯨ ꯇꯧꯕ ꯃꯥꯜꯂꯦ, ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯨ ꯌꯥꯝ ꯂꯩ ꯍꯥꯏ꯫ ꯂꯤꯂꯤꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯒ ꯃꯦꯔꯤ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯗ꯭ꯔꯦꯁ ꯅꯤꯡꯊꯤꯅ ꯁꯦꯠꯂꯕ ꯅꯨꯄꯤ ꯈꯔꯅ ꯏꯟꯅꯗꯨꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯂꯤꯂꯤꯅ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯁꯨ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯦꯔꯤ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯂꯤꯂꯤ, ꯑꯇꯣꯞꯄ ꯃꯣꯜ ꯑꯃꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯂꯤꯂꯤꯁꯨ ꯃꯈꯣꯏꯒ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯕ ꯄꯥꯝꯗꯦ꯫ ꯍꯣꯏ, ꯆꯠꯂꯁꯤ꯫ ꯃꯦꯔꯤꯁꯨ ꯃꯈꯣꯏꯕꯨ ꯎꯗꯕ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯞꯂꯤꯕ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯊꯩꯗꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯂꯝꯕꯤ ꯑꯗꯨ ꯊꯠꯆꯤꯜꯂꯤ꯫ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯅꯪꯒ ꯑꯃꯨꯛꯇꯪ ꯎꯅꯅꯕ ꯇꯟꯖꯥ ꯉꯥꯏꯔꯛꯄꯗꯤ ꯅꯪꯅ ꯄꯤꯈꯤꯗꯦ, ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯈꯣꯡ ꯅꯊꯣꯡꯅ ꯂꯥꯛꯇꯨꯅ ꯏꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯂꯤꯂꯤꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝ ꯌꯦꯡꯉꯨ, ꯁꯤ ꯅꯨꯄꯤꯁꯤꯅꯦ ꯂꯣꯒꯥꯟꯒꯤ ꯑꯦꯛꯁ ꯒꯔꯜꯐ꯭ꯔꯦꯟ ꯍꯥꯏꯕꯗꯣ, ꯐꯖꯕ ꯂꯣꯟꯗ ꯍꯥꯏꯔꯒꯅ ꯑꯦꯛꯁ ꯐꯤꯌꯥꯟꯁꯦ ꯍꯥꯏꯕꯗꯣ꯫ ꯅꯨꯄꯤ ꯃꯌꯥꯝꯗꯨꯁꯨ ꯂꯤꯂꯤꯗ ꯏꯀꯥꯏꯕ ꯄꯤꯔꯒꯦ ꯍꯥꯏꯕꯒꯨꯝ ꯀꯟꯅ ꯀꯟꯅ ꯅꯣꯛꯏ꯫ ꯂꯤꯂꯤꯗ ꯌꯦꯡꯂꯒ ꯀꯣꯃꯦꯟ ꯀꯌꯥꯁꯨ ꯄꯤꯔꯤ꯫ ꯃꯌꯥꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯌꯦꯡꯉꯨꯅꯦ, ꯌꯦꯡꯕꯗ ꯏꯆꯝ ꯆꯝꯅꯗꯅ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯣ? ꯃꯦꯔꯤꯅ ꯃꯍꯥꯛꯀꯤ ꯑꯦꯄꯤꯌꯔꯦꯟꯁ ꯑꯁꯤꯅ ꯅꯈꯣꯏꯕꯨ ꯑꯄꯪꯕ ꯑꯣꯏꯍꯟꯒꯅꯨ, ꯃꯍꯥꯛꯁꯦ ꯑꯆꯝꯕꯤ ꯅꯠꯇꯦ, ꯃꯍꯥ ꯇꯧ ꯉꯝꯃꯤꯅꯦ꯫ ꯅꯨꯄꯤ ꯑꯃꯅ ꯁꯤꯒꯨꯝꯕ ꯅꯨꯄꯤꯒ ꯃꯥꯟꯅꯔꯒ ꯃꯔꯩ ꯌꯦꯠꯅꯕ ꯍꯧꯅꯗꯦꯗ, ꯃꯍꯥꯛꯇꯤ ꯅꯪꯒꯨꯝꯅ ꯃꯁꯛ ꯐꯖꯕ ꯄꯩꯁꯥ ꯄꯥꯏꯕꯁꯨ ꯅꯠꯇꯦ, ꯃꯍꯥꯛꯀ ꯅꯪꯒ ꯆꯥꯡꯗꯝꯅꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯏꯖꯠ ꯁꯣꯛꯅꯤꯡꯉꯥꯏꯅꯤ꯫ ꯂꯤꯂꯤꯗꯤ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯁꯥꯎꯕꯗꯤ ꯍꯥꯏꯔꯨꯅꯨ ꯍꯦꯟꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯣꯂꯤꯚꯤꯌꯥꯅ ꯂꯤꯂꯤꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯂꯤꯂꯤ, ꯃꯈꯣꯏꯗꯒꯤ ꯅꯪꯅ ꯐꯖꯕ ꯌꯥꯝ ꯍꯦꯜꯂꯤ, ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯇꯥꯁꯤꯟꯅꯔꯨꯅꯨ꯫ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ, ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯊꯩꯗꯣꯛꯂꯒ ꯆꯠꯅꯕ ꯍꯣꯠꯅꯔꯨꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯥꯡ ꯊꯥꯅ ꯂꯦꯞꯁꯤꯟꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯉꯤ꯫ ꯅꯪ ꯆꯠꯄ ꯄꯥꯝꯕ꯭ꯔꯥ? ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯆꯠꯍꯟꯒꯅꯤ ꯈꯟꯕ꯭ꯔꯥ? I have lost everything now. Don't hold me on again. ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯥꯎꯕꯗꯤ ꯉꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯐꯠꯇ꯭ꯔꯤ꯫ ꯅꯪꯕꯨ ꯏꯈꯨꯠ ꯄꯦꯟꯅ ꯑꯃꯨꯛꯇꯪ ꯐꯨꯔꯒ ꯀꯦꯄꯤꯇꯦꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯂꯤꯂꯤꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯌꯥꯔꯔꯣꯏꯗꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯃꯣꯜꯗꯨ ꯃꯅꯨꯡꯗ ꯆꯪꯂꯔꯣꯏ ꯍꯥꯏꯅ ꯃꯦꯔꯤꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯦꯔꯤꯅ ꯃꯍꯥꯛꯄꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯐꯥꯕꯃꯛꯇꯤ ꯇꯧꯔꯛꯇꯦ, ꯃꯅꯤꯡꯂꯣꯝꯗꯒꯤ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯜ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯍꯥꯡꯕ ꯃꯣꯜꯅꯤ, ꯑꯩꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯇ ꯅꯈꯣꯏ ꯑꯅꯤꯕꯨ ꯊꯣꯛꯍꯟꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯂꯕꯅꯤ꯫ You can't escape this time. ꯂꯤꯂꯤꯅ ꯃꯃꯥꯡꯗ ꯐꯪꯈꯤꯕ ꯏꯟꯐꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯔꯤꯒꯤ ꯐꯦꯃꯤꯂꯤ ꯃꯣꯜ ꯀꯌꯥ ꯑꯃ
ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯅ ꯈꯪꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯃꯤꯡ ꯑꯗꯨ ꯆꯤꯟꯐꯥ ꯄꯨꯍꯧꯗꯕꯅ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯇꯥꯔꯤꯕꯅꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯃꯦꯔꯤꯁꯨ ꯃꯇꯥꯡ ꯆꯥꯅ ꯊꯦꯡꯅꯕ ꯑꯁꯤꯅꯤ ꯀꯣꯟꯁꯥꯏꯗꯦꯟꯁ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯃꯣꯜ ꯑꯁꯤꯗ ꯆꯪꯈ꯭ꯔꯦ ꯈꯪꯂꯒ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯂꯤꯂꯤꯒꯤ ꯋꯥꯈꯜꯗ ꯂꯝꯁꯤꯟꯕ ꯉꯝꯗꯦ ꯃꯦꯔꯤꯅ ꯉꯁꯤꯗꯤ ꯑꯩꯅ ꯆꯞ ꯆꯥꯕ ꯔꯤꯚꯦꯟꯁ ꯂꯧꯒꯅꯤ ꯃꯦꯔꯤꯒꯤ ꯒꯦꯁꯇꯔ ꯑꯃꯗ ꯇꯣꯜꯃꯦꯟ ꯑꯅꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯝꯖꯥ ꯅꯝꯊꯦꯛ ꯇꯧꯗꯨꯅ ꯀꯣꯔꯤꯗꯣꯔ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯨ ꯍꯣꯂꯤꯗꯦ ꯃꯇꯝꯁꯨ ꯑꯣꯏꯕꯅ ꯃꯣꯜ ꯑꯗꯨ ꯃꯤ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯕꯗꯤ ꯑꯣꯏꯗꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯔꯒ ꯃꯊꯛꯇ ꯄꯨꯈꯤꯕꯗꯨ ꯁꯣꯞ ꯂꯤꯐꯇꯤꯡ ꯇꯧꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯅ ꯀꯅꯥ ꯑꯃꯠꯇꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯂꯝꯗꯦ ꯂꯤꯂꯤ ꯑꯃꯁꯨꯡ ꯑꯣꯂꯤꯚꯤꯌꯥꯕꯨ ꯒ꯭ꯔꯥꯎꯟꯗ ꯀꯟꯅ ꯏꯟꯊꯗꯨꯅ ꯂꯪꯁꯤꯜꯂꯤ ꯂꯤꯂꯤ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯛꯂꯒ ꯑꯣꯂꯤꯚꯤꯌꯥꯒꯤ ꯃꯃꯥꯡ ꯊꯥꯅ ꯂꯦꯞꯇꯨꯅ ꯃꯦꯔꯤꯗ ꯌꯦꯡꯉꯤ ꯂꯦꯠ ꯃꯥꯏ ꯐ꯭ꯔꯦꯟ ꯒꯣ ꯃꯦꯔꯤꯅ ꯀꯩꯗꯧꯕꯩ ꯆꯠꯍꯟꯗꯣꯏꯕ ꯃꯃꯥꯡꯗ ꯃꯍꯥꯛꯅꯁꯨ ꯑꯩꯉꯣꯟꯗ ꯈꯨꯠꯅ ꯊꯥꯕ ꯌꯥꯎꯈꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯇꯔꯟ ꯑꯃꯨꯛ ꯂꯥꯛꯂꯦꯗꯅ ꯂꯤꯂꯤꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯒꯦ ꯇꯧꯕꯒ ꯃꯦꯔꯤꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯨꯅꯕ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯍꯥꯏꯕ ꯐꯥꯎꯕ ꯐꯖꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯦꯛꯁꯟꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯛꯏ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯈꯨꯠꯅ ꯃꯃꯥꯏꯗꯨ ꯈꯟꯖꯤꯟꯗꯨꯅ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯃꯀꯣꯛꯇ ꯁꯣꯛꯇꯅꯕ ꯍꯣꯠꯅꯔꯤ ꯅꯨꯄꯤ ꯃꯌꯥꯝꯗꯨꯗꯤ ꯃꯈꯣꯏꯗ ꯌꯦꯡꯂꯒ ꯈꯨꯕꯥꯛ ꯈꯨꯔꯒ ꯅꯣꯛꯂꯤ ꯍꯤꯠ ꯗꯦꯝ ꯍꯥꯔꯠ ꯃꯦꯔꯤꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯁꯤ ꯇꯥꯔꯒ ꯂꯤꯂꯤꯅ ꯑꯣꯂꯤꯚꯤꯌꯥꯕꯨ ꯌꯥꯝꯅ ꯊꯨꯅ ꯈꯟꯖꯤꯟꯗꯨꯅ ꯐꯨꯔꯛꯄ ꯀꯥꯎꯔꯛꯄ ꯈꯨꯗꯤꯡ ꯃꯉꯣꯟꯗ ꯂꯣꯏꯅ ꯄꯥꯜꯂꯁꯅꯨ ꯍꯥꯏꯅ ꯉꯥꯛꯊꯣꯛꯏ ꯃꯍꯥꯛꯅ ꯐꯅꯌꯥꯝꯅ ꯉꯥꯛꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯑꯣꯂꯤꯚꯤꯌꯥꯁꯨ ꯐꯨꯔꯛꯂꯤꯕ ꯑꯗꯨꯒꯤ ꯆꯩꯊꯦꯡꯗꯤ ꯐꯪꯂꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯔꯛꯄꯗꯨ ꯂꯦꯞꯈꯤꯕꯒ ꯂꯤꯂꯤꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯈꯟꯖꯤꯟꯗꯨꯅ ꯍꯣꯠꯅꯔꯝꯕ ꯑꯗꯨ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦ ꯇꯞꯅ ꯊꯥꯗꯣꯔꯛꯇꯨꯅ ꯃꯁꯥꯗꯨ ꯂꯣꯡꯊꯣꯛꯇꯨꯅ ꯍꯤꯞꯈ꯭ꯔꯦ ꯃꯃꯤ ꯁꯥꯃꯤ ꯎꯔꯤꯕ ꯃꯃꯤꯠꯇꯨꯅ ꯑꯣꯂꯤꯚꯤꯌꯥꯅ ꯃꯤꯠꯃꯥꯡꯗ ꯂꯩꯔꯛꯏ ꯑꯣꯂꯤꯚꯤꯌꯥꯁꯨ ꯃꯆꯤꯟ ꯃꯃꯥꯏ ꯀꯥꯏꯕꯒꯤ ꯏ ꯀꯌꯥ ꯊꯣꯛꯂꯕꯅꯤ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯁꯨ ꯐꯤꯕꯝ ꯆꯥꯗ꯭ꯔꯕꯅꯤ ꯑꯣꯂꯤꯚꯤꯌꯥꯅ ꯂꯤꯂꯤꯒꯤ ꯃꯃꯥꯏꯗꯨ ꯃꯈꯨꯠꯅ ꯇꯞꯅ ꯅꯥꯟꯊꯣꯛꯄꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯏꯠꯁ ꯑꯣꯀꯦ ꯂꯤꯂꯤ ꯂꯤꯂꯤꯁꯨ ꯃꯃꯤ ꯁꯥꯝꯂꯝꯕꯗꯒꯤ ꯁꯦꯡꯅ ꯎꯔꯛꯄꯒ ꯑꯣꯂꯤꯚꯤꯌꯥꯕꯨ ꯃꯦꯔꯤꯅ ꯂꯥꯛꯇꯅ ꯏꯟꯊꯣꯛꯈꯤ ꯃꯈꯥꯗ ꯇꯞꯅ ꯀꯨꯟꯊꯔꯛꯇꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯂꯤꯂꯤꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯒ ꯈꯨꯕꯥꯛꯅ ꯑꯃꯨꯛ ꯊꯥꯔꯛꯏ ꯕꯤꯆ I will kill you ꯂꯤꯂꯤꯁꯨ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯀꯥꯡꯊꯣꯛꯄ ꯉꯝꯂꯝꯗꯦ ꯃꯁꯥꯒꯤ ꯏꯗꯨ ꯐꯥꯎꯕ ꯑꯣꯟꯊꯣꯛꯄꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯈꯨꯕꯥꯛꯅ ꯊꯥꯕ ꯂꯦꯞꯈ꯭ꯔꯕꯁꯨ ꯄꯥꯏꯔꯤꯕ ꯃꯁꯝꯗꯨꯗꯤ ꯊꯥꯗꯣꯛꯇꯦ ꯅꯪ ꯉꯁꯤꯗꯤ ꯄꯨꯂꯤꯁ ꯀꯧꯔꯗꯅ ꯉꯁꯤꯗꯤ ꯃꯣꯜ ꯑꯁꯤꯒꯤ ꯃꯣꯅꯤꯇꯔꯤꯡ ꯈꯨꯗꯤꯡꯁꯨ ꯑꯩꯅ ꯂꯣꯏꯅꯃꯛ ꯑꯣꯞ ꯇꯧꯈ꯭ꯔꯕꯅꯤ ꯅꯪꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯐꯨꯈꯤꯗꯦ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯌꯦꯠꯀꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯦꯟ ꯒ꯭ꯂꯣꯞ ꯑꯃ ꯎꯞꯂꯤꯁꯦ ꯅꯪꯅ ꯅꯇꯤꯛ ꯂꯩꯔꯗꯤ ꯑꯩꯕꯨ ꯖꯦꯜꯗ ꯑꯃꯨꯛ ꯊꯥꯖꯤꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯂꯤꯂꯤꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯝꯂꯒ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯀꯥꯎꯕ ꯑꯃ ꯂꯩꯔꯦꯅꯦ ꯂꯣꯒꯥꯟꯗꯣ ꯑꯩꯅ ꯕꯦꯜꯗ ꯂꯧꯊꯣꯛꯂꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯋꯦꯗꯤꯡ ꯁꯦꯔꯃꯅꯤ ꯄꯥꯡꯊꯣꯛꯂꯅꯤ ꯑꯣꯂꯤꯚꯤꯌꯥꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯦꯔꯤꯅ ꯏꯟꯊꯣꯛꯄꯗ ꯃꯁꯥ ꯈꯔ ꯁꯣꯟꯅ ꯂꯩꯕꯒ ꯋꯥꯜꯗ ꯌꯩꯁꯤꯟꯗꯨꯅ ꯇꯨꯁꯤꯟꯈꯤ ꯂꯤꯂꯤꯒꯤ ꯃꯃꯥꯏꯗ ꯈꯣꯡꯄꯥꯛꯅ ꯅꯦꯠꯇꯨꯅ ꯕꯤꯆ ꯑꯩꯅ ꯑꯣꯐꯤꯁꯤꯌꯦꯜ ꯋꯥꯔꯅꯤꯡ ꯇꯧꯔꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯀꯦꯄꯤꯇꯦꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯈꯣ ꯅꯠꯇ꯭ꯔꯕꯗꯤ ꯃꯊꯪꯗ ꯅꯪꯒꯤ ꯋꯥꯈꯜꯗ ꯁꯥꯒꯠꯄ ꯐꯥꯎꯕ ꯉꯝꯂꯣꯏꯗꯕ ꯃꯑꯣꯡꯗ ꯑꯩꯅ ꯐꯨꯔꯛꯀꯅꯤ ꯂꯤꯂꯤꯁꯨ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯄꯥꯡꯒꯜ ꯈꯨꯗꯤꯡ ꯋꯥ ꯉꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯍꯩ ꯈꯔ ꯉꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯩꯅ ꯆꯠꯇ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯀꯩꯗꯧꯕꯩ ꯆꯠꯂꯣꯏꯗꯣꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯕꯨꯛꯇ ꯀꯧꯁꯤꯜꯂꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯐ꯭ꯌꯨꯆꯔ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯍꯟꯗꯕ ꯇꯥꯕꯅꯤ ꯂꯤꯂꯤꯒꯤ ꯑꯁꯣꯛꯄ ꯃꯈꯨ ꯃꯄꯥꯗ ꯊꯨꯗꯦꯛꯂꯒꯦ ꯍꯥꯏꯕꯒꯨꯝ ꯀꯟꯅ ꯅꯦꯠꯁꯤꯜꯂꯤ ꯅꯪ ꯆꯠꯀꯗ꯭ꯔꯥ ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯟꯗꯛꯃꯨꯛꯇꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯣꯂꯤꯚꯤꯌꯥꯅ ꯃꯦꯔꯤꯕꯨ ꯀꯟꯅ ꯏꯟꯊꯣꯛꯈꯤ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯦꯔꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯃꯦꯔꯤ ꯀꯦꯄꯤꯇꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯝ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯒꯤ ꯅꯠꯇꯦ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯦ
ꯁꯪꯒ ꯈꯔ ꯂꯩꯔꯦ ꯍꯥꯏꯅ ꯅꯈꯣꯏꯅ ꯍꯦꯛꯇ ꯆꯂꯥꯏꯕ ꯌꯥꯕ꯭ꯔꯣ? ꯅꯁꯥꯒꯤ ꯑꯣꯏꯔꯤꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯒꯤ ꯍꯦꯟꯅ ꯉꯝꯂꯣꯏꯗꯕ ꯊꯕꯛꯇꯤ ꯇꯧꯒꯦ ꯈꯜꯂꯣꯏꯗꯕꯅꯤ꯫ ꯃꯦꯔꯤꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯀꯤꯒꯅꯤ ꯈꯟꯕ꯭ꯔꯣ? ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯂꯥꯏꯅ ꯍꯣꯡꯒꯅꯤ ꯀꯥꯏꯅ ꯈꯟꯕ꯭ꯔꯕ? ꯑꯣꯂꯤꯚꯤꯌꯥꯁꯨ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯈꯣꯟꯗꯒꯤ ꯍꯦꯟꯅ ꯌꯥꯛꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯅꯊꯧꯅꯥ ꯂꯩꯔꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯕꯨ ꯍꯥꯠꯂꯣ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯅ ꯄꯥꯡꯗꯕ ꯑꯣꯏꯗꯨꯅ ꯑꯩꯕꯨ ꯍꯤꯡꯅ ꯊꯝꯂꯕ ꯊꯣꯛꯂꯕꯗꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯁꯣꯏꯗꯅ ꯔꯤꯚꯦꯟꯁ ꯂꯧꯔꯛꯀꯅꯤ꯫ ꯑꯩꯒꯤ ꯈꯨꯠꯇ ꯑꯃꯨꯛ ꯅꯪꯕꯨ ꯍꯥꯠꯀꯅꯤ꯫ ꯑꯣꯂꯤꯚꯤꯌꯥꯒꯤ ꯏꯝꯄꯣꯁꯤꯡ ꯃꯦꯅꯔ ꯑꯗꯨꯗ ꯃꯦꯔꯤ ꯁꯥꯎꯕꯅ ꯋꯥ ꯐꯥꯎꯕ ꯈꯨꯗꯛꯇ ꯉꯥꯡꯊꯣꯛꯂꯝꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯕꯨ ꯁꯣꯏꯅꯥꯏꯅꯕ ꯉꯁꯤꯗꯤ ꯑꯩꯅ ꯐꯨꯒꯅꯤ꯫ ꯅꯈꯣꯡ ꯅꯈꯨꯠ ꯊꯨꯗꯦꯛꯇꯨꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯋꯤꯜ ꯆꯤꯌꯔꯗ ꯀꯨꯟꯗꯨꯅ ꯂꯩꯍꯟꯒꯅꯤ꯫ ꯁꯦꯡꯅ ꯍꯥꯏꯒꯦ, ꯉꯁꯤ ꯂꯤꯂꯤꯗ ꯄꯦꯟꯅ ꯐꯨꯔꯨꯕꯗꯒꯤ ꯏꯁꯥꯁꯦ ꯑꯁꯥꯎꯕꯒꯁꯦ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕꯒꯨꯝ ꯇꯧꯏ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯁꯨꯛꯂꯩ ꯂꯩꯍꯜꯂꯣꯏ꯫ ꯍꯦꯛꯂꯣꯏꯗꯕ ꯍꯩ ꯑꯃꯕꯨ ꯃꯍꯥꯛꯅ ꯂꯥꯝꯗꯨꯅ ꯍꯦꯛꯂꯨꯕꯒꯤ ꯗꯁꯥꯅꯤ ꯃꯍꯥꯛꯅ ꯇꯥꯔꯤꯕꯁꯦ꯫ ꯂꯤꯂꯤ ꯇꯞꯅ ꯋꯥ ꯉꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯩꯒꯤ ꯈꯨꯠꯃꯛꯅ ꯂꯥꯝꯗꯨꯅ ꯍꯦꯛꯄ ꯅꯠꯇꯦ, ꯃꯁꯥꯅ ꯀꯦꯜꯂꯛꯇꯨꯅ ꯏꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯑꯩꯅ ꯍꯩ ꯑꯗꯣ ꯈꯨꯟꯈꯤꯕ ꯐꯥꯎ ꯂꯩꯇꯦ꯫ ꯃꯦꯔꯤꯅ, Why are you so smart? You can leave the country obediently. ꯅꯪꯅ ꯑꯣꯐꯦꯟ ꯇꯧꯔꯤꯕꯁꯦ ꯀꯅꯥꯗꯅꯣ ꯈꯪꯕ꯭ꯔꯥ? ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯂꯤꯂꯤꯅ ꯈꯪꯅꯕ ꯍꯣꯠꯅꯩ꯫ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯕꯗ ꯀꯣꯛꯇ ꯍꯦꯟꯅ ꯑꯅꯥꯕꯁꯨ ꯐꯥꯎꯏ꯫ ꯏꯁꯥꯕꯦꯂꯥꯅ ꯃꯦꯔꯤꯗ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯪꯅ ꯄꯥꯝꯕꯗꯣ ꯑꯩꯅ ꯄꯤꯔꯦꯗꯅ, ꯑꯗꯨꯒ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯁꯨ ꯅꯪ ꯀꯥꯎꯒꯅꯨ꯫ ꯍꯣꯏ, ꯅꯪꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯃꯥꯏ ꯄꯥꯛꯍꯟꯕꯒꯨꯝ ꯅꯪꯒꯤꯗꯁꯨ ꯑꯩꯅ ꯄꯥꯛꯍꯟꯒꯅꯤꯌꯦ꯫ ꯂꯤꯂꯤꯒꯤ ꯄꯨꯛꯅꯤꯡꯗ ꯏꯁꯥꯕꯦꯂꯥꯒꯤ ꯃꯇꯦꯡꯅ ꯃꯦꯔꯤꯅ ꯕꯦꯜꯗ ꯊꯥꯗꯣꯛꯇꯨꯅ ꯑꯩꯉꯣꯟꯗꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯂꯧꯕ ꯉꯝꯈꯤꯕꯅꯤ꯫ ꯏꯁꯥꯕꯦꯂꯥꯅ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯀꯦꯄꯤꯇꯦꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯃꯦꯔꯤꯗ ꯑꯃꯨꯛ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯪꯅ ꯆꯠꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯦꯔꯦꯟꯁꯀꯤꯁꯨ ꯈꯔ ꯈꯜꯂꯣ꯫ ꯃꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯇꯣꯔꯆꯔ ꯇꯧꯕꯗ ꯃꯤꯅꯤꯠ ꯑꯃ ꯐꯥꯒꯅꯤ ꯊꯥꯖꯗꯦ꯫ ꯃꯦꯔꯤꯅ ꯑꯁꯨꯝꯅ ꯊ꯭ꯔꯦꯇꯅꯤꯡ ꯇꯧꯔꯛꯄꯗ ꯂꯤꯂꯤꯗꯨ ꯄꯥꯈꯠꯀꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪ ꯃꯨꯟꯅ ꯈꯟꯕꯅ ꯐꯅꯤꯌꯦ꯫ ꯂꯤꯂꯤ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯄꯪꯊꯕꯒꯨꯝ ꯂꯩꯈ꯭ꯔꯦ꯫ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯋꯥꯟꯊꯈꯤꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯇꯝꯕ ꯉꯝꯗꯦ꯫ ꯂꯤꯂꯤꯒꯤ ꯁ꯭ꯇ꯭ꯔꯦꯟꯖ ꯑꯣꯏꯕ ꯃꯇꯧ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥ ꯌꯥꯝꯅ ꯄꯥꯈꯠꯅ, ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝꯅ ꯊꯨꯅ ꯄꯨꯅꯕ ꯑꯃꯨꯛꯇ ꯇꯧꯁꯦ꯫ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯪꯊꯣꯛꯀꯣ, ꯀꯅꯥ ꯑꯃꯠꯇꯅ ꯎꯍꯟꯈꯤꯕ ꯌꯥꯔꯣꯏ꯫ ꯃꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯐꯥꯎ ꯇꯞꯅ ꯇꯞꯅ ꯇꯥꯈꯤꯕꯗꯒꯤ ꯑꯔꯣꯏꯕꯗ ꯇꯥꯈꯤꯗꯕꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯂꯤꯂꯤꯒꯤ ꯀꯟꯁꯤꯌꯁꯅꯦꯁꯇꯨ ꯃꯥꯡꯈꯤꯗꯨꯅ ꯏꯍꯥꯡ ꯍꯥꯡꯕ, ꯋꯥꯈꯜ ꯂꯩꯇꯕ ꯑꯃꯝꯕꯒꯤ ꯁꯪꯁꯥꯔꯗ ꯃꯁꯥꯗꯨ ꯇꯥꯎꯈꯤꯕꯒꯨꯝ ꯄꯣꯊꯥꯈ꯭ꯔꯦ꯫ ꯃꯁꯥꯗ ꯁꯣꯔ ꯍꯣꯜꯂꯤ ꯍꯣꯟꯗꯦ ꯍꯥꯏꯕ ꯐꯥꯎꯕ ꯃꯁꯥꯅ ꯈꯪꯖꯕ ꯉꯝꯗ꯭ꯔꯦ꯫ ꯍꯛꯆꯥꯡꯗ ꯐꯥꯎꯕ ꯈꯥꯡꯉꯝꯗ꯭ꯔꯕ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝꯅ ꯏꯪꯅ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯅ ꯐꯨꯔꯛꯂꯕꯁꯨ ꯆꯩꯅꯥ ꯐꯪꯂꯔꯣꯏꯗꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯂꯤꯂꯤꯒꯤ ꯑꯣꯏꯅ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤꯕ ꯑꯗꯨꯗ ꯑꯣꯂꯤꯚꯤꯌꯥꯅ ꯂꯤꯂꯤꯕꯨ ꯀꯧꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯅꯤꯔꯝꯃꯤ꯫